ꯇꯝꯐꯥ ꯂꯝꯖꯤꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ 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 ꯈꯥꯕꯩ ꯄꯥꯏꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩ ꯂꯩꯔꯒꯦ ꯇꯝꯐꯥ? ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯈꯥꯕꯩꯁꯤꯒ ꯆꯥꯛ ꯊꯣꯡꯉꯤꯔꯣ? ꯊꯣꯡꯉꯝꯃꯤꯅꯤ꯫ ꯀꯩꯅꯣ ꯉꯟꯃꯟꯗ꯭ꯔꯣ ꯍꯧꯖꯤꯛꯇꯒꯤ ꯆꯥꯛ ꯊꯣꯡꯉꯤꯁꯤꯕꯣ? ꯍꯣꯔꯦꯟ ꯅꯣꯏꯅ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯣ? ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯇꯝꯐꯥ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯤꯆꯠ꯫ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯪꯕ ꯃꯤꯁꯛꯇꯤ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯆꯥꯛꯁꯦ ꯉꯟꯅ ꯊꯣꯡꯗꯣꯛꯇꯕ ꯌꯥꯗ꯭ꯔꯤ꯫ ꯃꯈꯥꯗ ꯈꯨꯔꯥꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯇꯝꯐꯥ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯝꯖꯤꯡꯕ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯝꯃꯒꯦ꯫ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ꯫ ꯑꯗꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ? ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ? ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯇꯝꯐꯥ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ꯫ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ꯫ ꯍꯣꯏ ꯌꯥꯏꯌꯦ ꯁꯥꯟꯅꯁꯦ꯫ ꯇꯝꯐꯥꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯦꯛ ꯍꯟꯖꯤꯟꯕꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯍꯦꯛ ꯎꯔꯒ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯍꯥꯏꯗꯣꯛꯆꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯇꯝꯐꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯝꯖꯤꯡꯕꯗꯣ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯁꯨꯅꯤꯇꯥ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯅꯨꯄꯥ ꯈꯔꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯂꯝꯖꯤꯡꯕ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯔꯝꯕ ꯃꯆꯥꯅ ꯃꯃꯥꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯒꯅꯤ? ꯏꯃꯥ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯑꯩ ꯌꯥꯝ ꯏꯀꯥꯏꯖꯩꯀꯣ꯫ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯖꯠ ꯀꯔꯤꯃꯠꯇ ꯌꯦꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯁꯦꯜ ꯌꯥꯎꯗꯅ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯏꯃꯥꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ ꯅꯆꯥ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯕꯤꯒꯅꯨ ꯏꯃꯥ꯫ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯃꯨꯛ ꯀꯞꯇꯅꯒ ꯇꯧꯔꯤ ꯃꯥꯜꯂꯤ꯫ ꯁꯦ ꯉꯥꯁꯦ ꯑꯝꯇ ꯌꯥꯏꯊꯣꯛꯎꯁꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯨꯅꯤꯇꯥꯗꯣ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ ꯅꯪꯕꯨ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯅꯆꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕ? ꯁꯣꯝꯗ ꯕꯤꯃꯣꯂꯥ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯥꯟꯅꯕ ꯊꯣꯛꯈꯤꯕꯗꯥꯏꯅꯦ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ? ꯀꯩꯗꯧꯔꯕꯒꯦ? ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯉꯁꯤꯗꯣ ꯑꯩ ꯁꯥꯟꯅꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯆꯪꯉꯛꯑꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯔꯣꯀꯣ꯫ ꯂꯝꯖꯤꯡꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯔꯥ ꯇꯣꯝꯕ ꯂꯩꯇꯕ꯭ꯔꯣ? ꯂꯝꯖꯤꯡꯕ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯌꯨꯝꯗ ꯑꯆꯤꯟꯕ ꯈꯔ ꯂꯩꯗꯅ꯫ ꯐꯔꯦ ꯍꯟꯗꯛꯇꯤ ꯈꯨꯔꯥꯁꯨ ꯁꯦꯜ ꯈꯔꯗꯤ ꯆꯤꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯅꯃꯥ ꯅꯆꯥꯒꯤ ꯁꯦꯜꯁꯤꯡ ꯑꯗꯣ ꯈꯔ ꯊꯨꯅ ꯁꯤꯡꯕ ꯉꯝꯅꯅꯕ ꯊꯕꯛ ꯑꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯃꯇꯝꯁꯦ ꯀꯌꯥꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯈꯣꯏꯅ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯔꯒ ꯁꯤꯡꯂꯛꯇꯕꯁꯤꯕꯣ? ꯈꯨꯔꯥ ꯑꯩ ꯁꯣꯏꯗꯅ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨꯝꯃꯛ ꯍꯣꯠꯅꯖꯒꯦ꯫ ꯐꯔꯦ ꯃꯁꯤꯗꯒꯤ ꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯍꯣꯟꯖꯤꯜꯂꯨ꯫ ꯂꯝꯖꯤꯡꯕꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯍꯣꯟꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕꯕꯨ ꯎꯕꯗ ꯃꯍꯥꯛ ꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯝꯕ ꯃꯁꯤꯕꯨ ꯁꯨꯅꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯦ꯫ ꯁꯨꯕ ꯅꯣꯝꯕꯅ ꯀꯟꯖꯔꯤꯕ, ꯃꯤꯅꯨꯡꯁꯤꯅ ꯆꯥꯎꯔꯤꯕ, ꯃꯃꯥꯗꯨꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕꯅꯣ꯫ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯃꯥꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯃꯥꯡꯍꯜꯂꯤ꯫ ꯃꯄꯥꯕꯨꯡꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯑꯩ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯉꯥꯏꯈꯣꯅꯦꯍꯦ ꯇꯞꯅ ꯉꯥꯡ꯫ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯈ꯭ꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯗꯣ ꯃꯥꯕꯨ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ꯭ꯔꯣ? ꯁꯨꯝꯗꯧꯕꯅꯤ, ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯈꯖꯤꯛ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯁꯦꯜꯁꯦ ꯈꯔ ꯆꯤꯜꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯤꯡꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯁꯨꯔꯒ ꯑꯩꯒꯤ ꯁꯦꯜꯁꯤꯡ ꯑꯁꯦ ꯁꯤꯡꯂꯤꯕꯅꯤ꯫ ꯐꯠꯇꯦꯗꯀꯣ ꯁꯨꯅꯤꯇꯥꯗꯣ, ꯃꯆꯥ ꯑꯁꯤꯅ ꯊꯕꯛ ꯑꯁꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯍꯣꯠꯅꯔꯤꯕꯁꯦ ꯌꯦꯡꯂꯒ ꯂꯩꯕ ꯍꯦꯛ ꯉꯝꯃꯤꯗ꯫
ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯝꯖꯤꯡꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯁꯤꯡ ꯑꯗꯨ ꯍꯣꯟꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯆꯥꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ, ꯂꯝꯖꯤꯡꯕ, ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯉꯁꯤꯗꯤꯅꯦ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯆꯥꯛꯇꯣ ꯏꯃꯥꯒꯤ ꯑꯝꯇ ꯊꯤꯔꯝꯃꯨ, ꯑꯗꯨꯒꯅꯦ ꯅꯪꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯍꯧꯔꯣ꯫ ꯏꯃꯥ, ꯅꯨꯃꯤꯗꯥꯡ ꯇꯥꯔꯁꯤ ꯐꯥꯎꯕꯗ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯌꯥꯔꯗꯤ ꯆꯠꯈ꯭ꯔꯅꯨꯕ꯫ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯀꯤꯖꯩꯌꯦꯕ꯫ ꯆꯠꯇꯕ ꯌꯥꯗꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯆꯠꯂꯣ ꯆꯥꯛꯇꯣꯝꯇ ꯊꯤꯗꯣꯛꯑꯝꯃꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯤꯡꯁꯦꯜ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯇꯨꯅ ꯃꯁꯝ ꯑꯗꯨ ꯁꯦꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯂꯝꯖꯤꯡꯕꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯂꯝꯖꯤꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯆꯥꯛ ꯊꯤꯕꯤꯔꯕ ꯃꯇꯨꯡꯗ ꯄꯤꯖꯔꯒ ꯃꯃꯥꯗꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯂꯝꯖꯤꯡꯕ ꯃꯃꯥꯕꯨ ꯉꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯝꯖꯤꯡꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯖꯤꯡꯕꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯆꯥꯛꯅꯒ ꯂꯥꯝꯕꯅꯦ꯫ ꯆꯥꯛꯄꯨ ꯊꯣꯡꯂꯝꯂꯕ ꯖꯥꯠꯂꯥ? ꯁꯨꯅꯤꯇꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂꯝꯃꯦꯗꯅ꯫ ꯐꯔꯦ, ꯑꯩ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒꯦ꯫ ꯁꯨꯅꯤꯇꯥ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯕꯒ ꯀꯣꯜꯂꯤꯛ ꯑꯗꯨ ꯆꯥꯏꯈꯥꯏꯔꯒ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ꯫ ꯂꯝꯖꯤꯡꯕꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯆꯦꯔꯣꯜ ꯑꯃꯈꯛ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ, ꯏꯃꯥ ꯊꯥ ꯑꯃꯃꯨꯛꯇꯤ ꯍꯜꯂꯛꯇꯕ ꯌꯥꯏ, ꯑꯗꯨꯅ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ꯫ ꯏꯃꯥꯁꯨ ꯃꯇꯝ ꯈꯔ ꯁꯦꯜ ꯇꯥꯜꯂꯨꯈꯤꯒꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯂꯝꯖꯤꯡꯕ ꯃꯃꯥꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯔꯨꯕꯗ ꯃꯍꯥꯛ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯪꯅ ꯅꯆꯥ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯏꯃꯥ ꯅꯪꯇꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ? ꯅꯆꯥ ꯑꯩꯁꯤꯕꯨ ꯀꯔꯤꯃꯠꯇ ꯅꯨꯡꯁꯤꯕ ꯄꯣꯛꯇꯕ꯭ꯔꯥ? ꯍꯥꯏꯌꯣ ꯏꯃꯥ, ꯑꯩꯁꯤꯕꯨ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯏꯃꯥ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯀꯔꯤꯃꯠꯇ ꯄꯣꯛꯇꯕ꯭ꯔꯥ? ꯑꯁꯨꯝꯅ ꯀꯞꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯈꯔ ꯏꯪꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯇꯝꯐꯥ ꯂꯝꯖꯤꯡꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯍꯜ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕꯅ, ꯀꯀꯥ, ꯑꯩ ꯁꯦꯜꯗꯣ ꯊꯨꯅ ꯁꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯕꯤꯔꯅ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯃꯥ ꯅꯆꯥꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ? ꯉꯁꯤꯗꯤꯅꯦ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯀꯥ, ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯝ ꯄꯤꯅꯕꯤꯌꯨ꯫ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯖꯒꯦ꯫ ꯑꯩꯅ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯇꯝꯐꯥꯅ, ꯀꯀꯥ, ꯂꯝꯖꯤꯡꯕꯒꯤ ꯐꯤꯕꯝꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤꯅꯦꯍꯦ꯫ ꯅꯪꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯣꯏꯅꯔꯤꯕ ꯒꯥꯏꯗꯨꯔꯣ? ꯃꯤꯠ ꯅꯥꯏꯀꯣ ꯑꯩꯈꯣꯏ꯫ ꯂꯩꯀꯥꯏ ꯃꯁꯦꯟ ꯆꯨꯝꯅ ꯂꯣꯏꯅꯧ꯫ ꯌꯥꯔꯦ, ꯇꯣꯛꯄꯤꯔꯣ꯫ ꯑꯩ ꯀꯀꯥꯒꯤ ꯁꯦꯜꯗꯣ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯐꯔꯦ, ꯃꯗꯨꯗ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯩ ꯆꯠꯂꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯕꯤꯔꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯖꯤꯡꯕꯅ, ꯇꯝꯐꯥ, ꯅꯪ ꯀꯀꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯅꯪꯁꯨ ꯑꯩꯒ ꯄꯨꯟꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯒꯦ ꯈꯜꯂꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯅꯤ꯫ ꯅꯪꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯛ ꯃꯥꯟꯅꯔꯣꯏ꯫ ꯂꯝꯖꯤꯡꯕ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣꯕ? ꯂꯝꯖꯤꯡꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, ꯇꯝꯐꯥ, ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯋꯥꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯂꯝꯖꯤꯡꯕ, ꯅꯪ ꯈꯥꯡꯕ ꯀꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯒꯤ ꯏꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯌꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤꯌꯦ꯫ ꯇꯝꯐꯥ, ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯇꯝꯐꯥ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯜꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ, ꯑꯩꯅꯗꯤ ꯅꯪꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯕꯁꯦ
ꯐꯣꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯒꯗꯔꯥ? ꯇꯝꯐꯥ ꯇꯥꯔꯛꯀꯗꯧꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯑꯩ ꯆꯠꯂꯒꯦꯀꯣ ꯂꯝꯖꯤꯡꯕ. ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯇ ꯈꯜꯂꯅꯨ. ꯇꯝꯐꯥꯗꯣ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯍꯥꯛ ꯏꯪ ꯆꯤꯛꯂꯕ ꯇꯨꯔꯦꯜ ꯑꯃꯗ ꯆꯦꯜꯂꯛꯂꯝꯃꯤ. ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯤꯔꯤ ꯂꯤꯔꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯊꯟꯇ ꯌꯦꯡꯂꯒ ꯀꯞꯆꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯁꯅꯥ ꯃꯆꯨꯒꯤ ꯊꯦꯡꯒꯨ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ. ꯃꯔꯨꯞ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨꯕꯣ ꯍꯥꯏꯌꯨ. ꯇꯝꯐꯥ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯊꯦꯡꯒꯨ ꯑꯃꯅꯤ. ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯌꯨ. ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤ. ꯍꯥꯏꯌꯨ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣ ꯊꯣꯛꯍꯟꯒꯅꯤ. ꯍꯥꯏꯌꯨ ꯃꯔꯨꯞ. ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨ. ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯑꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂꯒ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯆꯝꯖꯔꯕ ꯃꯉꯣꯟꯗ ꯆꯩꯅꯥꯁꯤꯡ ꯑꯁꯤ ꯄꯤꯔꯔꯤ. ꯃꯍꯥꯛꯀꯤ ꯇꯦꯡꯊꯥꯈꯣꯜ ꯑꯗꯣ ꯑꯩ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ. ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ. ꯊꯦꯡꯒꯨ ꯑꯗꯨꯅ ꯈꯥꯎꯖꯥꯎ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ. ꯁꯦ, ꯃꯁꯤ ꯂꯧꯔꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ. ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯎ. ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯇꯧꯕꯤꯒꯅꯤ. ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎꯀꯣ. ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡꯗ ꯃꯐꯝ ꯑꯁꯤꯗ ꯍꯦꯛꯇ ꯂꯥꯛꯎ. ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯇꯝꯐꯥꯅ ꯈꯥꯎꯖꯥꯎ ꯑꯗꯨ ꯂꯧꯔꯒ ꯕꯤꯔꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ. ꯀꯀꯥ, ꯀꯀꯥ. ꯀꯔꯤ ꯂꯩꯔꯦ ꯏꯕꯦꯝꯃ? ꯅꯠꯇꯦ, ꯅꯪꯕꯨ ꯏꯀꯥꯏꯕ ꯍꯥꯏꯕꯁꯤꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯪꯅ ꯃꯤꯒꯤ ꯄꯥꯈꯪ ꯑꯗꯨꯒꯤ ꯌꯥꯝꯅ ꯋꯥꯖꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯇꯣꯛꯄꯤꯔꯣ ꯈꯨꯔꯥ. ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯂꯝꯖꯤꯡꯕꯅ ꯁꯦꯜꯁꯤꯡ ꯑꯁꯦ ꯄꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ. ꯁꯤ ꯂꯧꯕꯤꯔꯣ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯟꯊꯅ ꯌꯦꯡꯕꯤꯕꯁꯦ ꯇꯣꯛꯄꯤꯔꯣ. ꯍꯩ, ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯇꯝꯐꯥ? ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯈꯪꯖꯩ. ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯃꯤꯁꯛ ꯑꯃꯗ ꯀꯔꯤ ꯊꯧꯒꯜꯂꯣꯟ ꯎꯠꯀꯅꯤ ꯍꯥꯏꯕꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯖꯩ. ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯎꯠꯂꯤꯕ ꯏꯊꯧ ꯑꯁꯤꯗꯤ ꯀꯀꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯅꯅꯤ. ꯐꯔꯦ, ꯑꯩ ꯆꯠꯆꯔꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯂꯝꯖꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ. ꯍꯣꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯌꯧꯕꯤꯈ꯭ꯔꯣ ꯌꯧꯕꯤꯈ꯭ꯔꯣ ꯌꯧꯕꯤꯈ꯭ꯔꯣ. ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯒ ꯁꯤꯡꯅꯤꯗꯤ ꯈꯪꯗꯦ, ꯑꯗꯨꯒ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯅꯣꯏꯕꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯂꯦꯡꯈ꯭ꯔꯣ. ꯌꯧꯖꯔꯦ ꯌꯧꯖꯔꯦ. ꯇꯝꯐꯥꯁꯨ มุरुꯝ มุरुꯝ ꯁꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯃꯣꯂꯥꯅ, ꯕꯦꯝꯃ, ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯪꯕꯣ ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯕꯤꯔꯗꯣ, ꯑꯁ ꯃꯥ ꯌꯥꯝꯅ ꯐꯠꯇꯦ. ꯂꯝꯖꯤꯡꯕꯒꯤ ꯃꯌꯨꯝꯗ ꯉꯁꯤ ꯂꯥꯛꯑꯦ, ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯌꯥꯝ ꯉꯥꯡꯉꯝꯕꯅꯤ. ꯅꯠꯇꯦ, ꯃꯈꯣꯏꯅ ꯁꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯥꯏꯁꯤꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣꯕ? ꯈꯔꯁꯨ ꯑꯋꯥꯅ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯝꯃꯣꯏ. ꯍꯩꯃꯥ, ꯀꯌꯥꯝ ꯊꯤꯅ ꯆꯩꯕꯤꯈ꯭ꯔꯒꯦ ꯃꯤ. ꯂꯝꯖꯤꯡꯕꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ. ꯃꯃꯥꯗꯨꯅ ꯂꯝꯆꯠ ꯆꯨꯝꯗꯕꯗꯒꯤ ꯐꯒꯗꯧꯕ ꯑꯉꯥꯡꯗꯣ ꯂꯣꯏꯅ ꯁꯣꯏꯍꯟꯈꯤꯗꯣꯔꯦ. ꯃꯥꯁꯨ ꯏꯆꯥꯒꯨꯝꯕꯅꯤ. ꯏꯃꯥ, ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅꯅꯦ ꯀꯀꯥ ꯕꯤꯔꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯉꯥꯡꯉꯝꯕꯅꯤ. ꯍꯩ, ꯃꯗꯨ ꯐꯠꯇꯦꯅꯦ ꯅꯪꯕꯣ. ꯃꯁꯤꯗꯤꯅꯦ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯅꯒꯗꯕꯅꯤ. ꯃꯤꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯐꯨꯔꯨꯕ ꯀꯧꯕꯅꯤꯅ. ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯑꯣꯏꯅ ꯇꯥꯈꯤꯒꯗꯧꯔꯤꯕꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪ ꯍꯧꯖꯤꯛꯃꯛꯅꯦ ꯂꯝꯖꯤꯡꯕ ꯍꯣꯏꯗ ꯆꯠꯂꯨ. ꯑꯗꯨꯒꯅꯦ ꯃꯉꯣꯟꯗ ꯁꯦꯜ ꯈꯔꯒ ꯏꯟꯁꯥꯡ ꯈꯔꯒ ꯄꯤꯌꯨ. ꯋꯥꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯍꯣꯏ ꯏꯃꯥ, ꯑꯩ ꯄꯤꯔꯨꯒꯦ. ꯕꯤꯃꯣꯂꯥꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯂꯒ ꯁꯦꯜ ꯈꯔ, ꯑꯔꯩꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯄꯤꯔꯝꯃꯤ. ꯁꯦꯁꯦ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯌꯨ. ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯌꯨ. ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ. ꯍꯣꯏ ꯏꯃꯥ. ꯇꯝꯐꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯦꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯝꯖꯤꯡꯕꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛꯀ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯝꯃꯤ. ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯂꯣꯟꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ. ꯃꯤꯔꯥꯅ, ꯂꯝꯖꯤꯡꯕ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯃꯤꯔꯥ, ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯄꯥꯝꯗꯦ. ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ.
ꯑꯗꯨꯕꯨ ꯂꯝꯖꯤꯡꯕ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯑꯗꯨꯃꯛ ꯉꯥꯏꯈꯤꯒꯅꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯤꯔꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯂꯦ ꯑꯁꯦꯡꯕ ꯐꯔꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯀꯥꯎꯅꯒꯨꯝꯁꯤꯀꯣ ꯑꯩ ꯅꯪꯕꯨ ꯑꯗꯨꯃꯛ ꯉꯥꯏꯈꯤꯒꯅꯤꯀꯣ ꯂꯝꯖꯤꯡꯕ ꯍꯣꯏ ꯍꯣꯏ ꯃꯤꯔꯥ ꯅꯣꯛꯂꯒ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯝꯐꯥ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯂꯝꯖꯤꯡꯕꯕꯨ ꯇꯞꯅ ꯀꯧꯔꯛꯂꯝꯃꯤ ꯂꯝꯖꯤꯡꯕ ꯇꯝꯐꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯦ ꯇꯝꯐꯥ ꯀꯞꯄꯗꯤ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯀꯀꯥ ꯕꯤꯔꯅ ꯅꯪꯕꯨ ꯆꯩꯔꯛꯄ꯭ꯔꯥ ꯍꯥꯏꯌꯣꯕ ꯆꯩꯔꯛꯇꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯀꯥ ꯕꯤꯔꯅ ꯃꯥꯒꯤ ꯁꯦꯜꯗꯣ ꯑꯗꯨꯝ ꯈꯔ ꯇꯞꯅ ꯁꯤꯡꯉꯛꯑꯣꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯅꯨ ꯑꯗꯣ ꯁꯦ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯣ ꯅꯪꯁꯨ ꯆꯪꯉꯨꯁꯤꯗꯅ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯂꯝꯖꯤꯡꯕ ꯇꯁꯦꯡꯅ ꯇꯝꯐꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯣꯡꯃꯗ ꯀꯞꯄ ꯍꯩꯇꯕ ꯃꯣꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯕ ꯃꯍꯥꯛꯅ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝ ꯇꯝꯐꯥ ꯅꯪ ꯑꯁꯦꯡꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯏꯁꯥ ꯈꯔ ꯉꯝꯗꯤꯌꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯇꯝꯐꯥ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯝꯖꯤꯡꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ ꯂꯝꯖꯤꯡꯕ ꯅꯣꯡꯃꯇꯗꯤ ꯇꯝꯐꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ ꯇꯝꯐꯥ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯥꯗ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯔꯨꯞ ꯅꯪꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯕꯒꯦ ꯑꯥꯗ ꯊꯦꯡꯒꯨ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯃꯔꯨꯞ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ ꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯒꯅꯤꯌꯦ ꯃꯍꯥꯛ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯁꯤꯕ ꯄꯥꯝꯃꯤ ꯅꯠꯇꯦ ꯃꯗꯣ ꯄꯥꯡꯗꯕꯒꯤ ꯋꯥꯈꯜꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯁꯤꯒꯗꯧꯔꯤꯕꯅꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯒꯅꯤ ꯃꯍꯥꯛ ꯅꯠꯇꯕ ꯑꯐꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯛꯈꯤꯒꯅꯤꯌꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯍꯦꯛ ꯊꯥꯕ ꯎꯕꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯒꯅꯤꯌꯦ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯍꯥꯛꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯍꯥꯏꯌꯨꯗꯅ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯅ ꯊꯝꯖꯔꯛꯄ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯠꯂꯔꯣꯏ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯌꯥꯏꯐꯕꯇ ꯑꯣꯏꯔꯒ ꯂꯩꯔꯁꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯐꯥ ꯀꯔꯤꯃꯇ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯝꯖꯤꯡꯕꯁꯨ ꯆꯥꯒꯦ ꯇꯧꯔꯤꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯍꯨꯛꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯁꯪꯕꯤꯗꯨꯅ ꯆꯥꯛ ꯑꯗꯨ ꯏꯟꯕꯤꯔꯤꯕꯣꯏ ꯅꯤꯡꯏ ꯂꯝꯖꯤꯡꯕ ꯃꯄꯤ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯏ ꯏꯃꯥ ꯅꯪ ꯍꯜꯂꯛꯑꯣ ꯅꯆꯥ ꯌꯥꯝ ꯋꯥꯔꯤ ꯏꯃꯥ ꯂꯝꯖꯤꯡꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯝꯖꯤꯡꯕꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯅꯤꯇꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗ ꯃꯍꯥꯛ ꯃꯁꯥꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯒ ꯃꯍꯥꯛ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯍꯥꯏꯊꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯨꯅꯤꯇꯥꯁꯨ ꯍꯜꯂꯛꯂꯝꯃꯤ ꯂꯝꯖꯤꯡꯕ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯁꯨꯅꯤꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯁꯨꯅꯤꯇꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯗ ꯈꯤꯛꯄꯤꯔꯝꯃꯤ ꯂꯝꯖꯤꯡꯕ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯁꯦ ꯏꯃꯥ ꯂꯥꯛꯑꯦ ꯂꯝꯖꯤꯡꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ
Mahak matam kuina urudraba mamagi nungsiraba saktam adubu ubada mamagi makhut adu paisinduna kaplami. Ima, nangbu nahan makai kaida lairubaki. Nachabu nungsiraba hayosi ima. Nongmata aibu ningsingdabra. Ainadi ima nangbu mikup khuding ningsing. Mikup amata kauba laiti. Sunita machagi wahai aduda mahaksu nungaitaba poklami. Imagi lamjingba ima yamna lankri. Imabu amukta ngakpi. Asukui base ichana asuk wana lelamgani haibase ima khangludri. Imabu ngakpi uni lamjingba. Ima, nachabu nushibirabadi. Amukhana yumase thadoktu chatpigan. Aishu mini. Migi machana mamagi tampakta chena chongna sanajaba. Mamagi minungshi ado aishu pami. Aigi asengba imagi minungshi do ai pami. Aishu kale ima. Asiguma phataba thabak singase amuk hana tawgunu ima. Ima na ngasi wasakli. Ngasi hairiba numit asidagidi. Ima amuk hana phataba thabak amuk hana tawrar. Ichabo amuk hana wahalar. Aini hinglibase nangidamaktani lamjingba. Ngasisu imagi thamoida lengdana ichagi nuksibado thamli. Adubo ngasidi ima nangi nafamda maithiri. Ima, ai ngasidi yam nungai. Aigi asengba imado phangjari. Ai poklubagi mahai yale haina khanjaragi ima. Ngasidagidi ima wakhal taraban. Amuk hana miyamna ichagi maramda ngangna halar. Ima chak thongluragi. Nang potharam. Ngasidine imana nangbu chak inbiki. Hoi ima. Kuiri. Imana chak inbiba. Chak chadumadu chakhidaba. Ngasidi nachana chabu phanglani ye ima. Sunita chakhomda changkhirami. Chak thongba hauraklammi. Asumna chagadu thongba loiraba matungda machanupada inbirami. Makhoi mama macha anido harau harau na ngasidi nokminaduna chak adu chaminarami. Numit khara haujinkre. Lamjingba biragi mayumda laklammi. Kaka, kaka. Kaidawre lamjingba. Sel amuk puba laklibro. Nachate kaka. Kakagi sel ado singba lakjabani. Bira wadu tabada yamna ngaklammi. Kainone. Nangonda tonba sensing adudi kuire nangna singakiba. Nangbu kaukrabro. Lamjingba yamna ngaklammi. Karam kandano. Aibu wakalamada daji. Nongma tampana laktuna pirammi. Nangna mangonda khara piramu hairami haine. Lamjingba wadu tabada yamna ngaklammi. Oh, adudi kaka ayamuk chalukhige. Lamjingba wakhal tawna tawna tamphahoida laklammi. Matam kuina su unarudraba makhoi anido amuk unarami. Kadaidagi selno mana piramisibo. Ai asengmado amukta hangudaba yatri. Lamjingba tamphagi thongaladu yogadore. Yodringai tampha thokibadu urami. Mahaksu tuminna tamphagi matungda lona inaraklami. Lamjingba tamphana tureladugi mapanda famduna kaplibadu urami. Mahak ujawadugi marumda yengduna lairami. Adubu khanghaudana sanagi thengu ama thoraklami. Nangamuk laklabra. Wahan thoklei jaba punsini. Hinglubagi kanababu lairibra. Aina mabu aduki madik nungsijab. Adubu mahakti. Aisu tasengna nangina tawase yengduna leiba ngamdri. Nangbu wakhal taru maru. Nang mahakbu kauthokro. Ngamloi. Ai lamjingbu kauthokpa ngamoi. Punsi asina lairiba hingliba makhaidi. Mabu adumuk nungsikigani. Aigi thamoi asida lona. Lamjingbu wasing adu taba maktada kaptaba ngamlamde. Tampha. Karigino nangna asukhoibase. Aibu nungsiraga adumuk lotuna thamliba. Nangna aibu asuk yamna nungsibiraga. Ainadi nangbu karigi nungsiroidoribano. Aishu nangbu nungsiye tampha. Thengu aduna karigumba mahaknasu nangbu nungsiramba thoklabadi kamtawgani. Madi karisu khanglamla. Adubu ai ngasidi nangi nafamdagi mateng amakak nizage. Hayo nangi apambado. Masina aina mabu punsigi oina kauthokpa ngamgani khale. Aisu nahakumna thengu magumna olhanbiyo. Aigi punsi ase nahakumna ingna chikna leijage. Masi matangdi yabiyo. Madu yade maru, madu yade. Aibu warobigane. Nangna nungsijariba misak ado. Mahaki thamoi adubudi aina nangidamak khudum chanba ngamdri. Adubu mahaka sakmanaba kanagumba amadi thokhanba ngamgani. Ai karimata pamjadri. Aibu nangumna olhanbiyo. Aina haijaribase
Nangna amuktadi tabiyuba. Phare, nangna adumna leplabadi. Lamjingba tanja aduda chenthoraglaga. Tampha. Tampha su tunglumda onthoraglammi. Lamjingba tampagi manakta changsilaglaga. Tampha, kainu nang khalisiba. Nangna nongmatasu. Nangi apamba aningba amatasu aigi ifamda haidi. Aduga, nasana thanda phiribase laujariba. Aigi waraba matamda kanasu laitaba matamda. Aigi damak thorakhiba. Lepiba misakti nahak khaktani. Aisu nangbu nungsiye Tampha. Lamjingba. Lao, yumda halasi lao. Lamjingbana tapna Tamphagi makhut adu paiduna chinglammi. Thenggu aduna Maro, nakhoi ani nungaina layuko. Aduga Lamjingba, Tampha se nangi khanbada yamna wazarabani. Nongmusu mahakna aigi ifamda laktuna. Nangi awabadugi damakta sel lauki. Pumnama magi mapalnani. Ngasi nangna noklibase. Lamjingba biragi wadu wakhal taraklammi. Tampha, nangna aigi damakta asuk yamna khanbirangani habise. Ai nongmuta khallude. Adubu hojikti ai nangi nungsiba aduna kupsinduna thamkhre. Tampha thenggu aduda aroiba oina yenglaga aigi nungsiraba marup thenggu. Nahakna ngasidi aigi nungsibase mapung phanbiri. Nangdi matam pumbagi aigi kauba ngamlaroidaba marup amani. Thenggu adusu nungaitana karigumbada nangna ibu ningsinglakpa thoklabadi. Mafam asida aibu thiba lauko marup. Lakani ai toina nangbu naba lakani. Nang nungaina lairamuko aigi nungsirabi marup. Wasi hairaga makoi anidu punna halakminarammi. Lambida Mira su leptuna lairami. Lamjingba Mira nungaitre haibadu khanglammi. Adubu mahak Tamphana mahakki punsigi asa oikre khanjaduna. Mira, nang aibu warauganuko. Ai nangbu nungsi. Adubu ai Tamphana hena nungsiruri. Lamjingba, aisu nangbu ngaiduna talak chakhibani. Adubu phari. Ngasidi ai mai thiri. Tampha, nang Lamjingbaga punsigi nungsinauko. Mira su kari mata makha taramdana adumak chatkre. Tampha amadi Lamjingba makhoi anisu mayum-mayumda hanakhirami. Asumna Sunita su wakhal taraknabanina thabak suraga sel tanba hauraklammi. Mama macha ani changduna hotnamanbaduda lairamba yum adu anawba yumjaw ama oina sakhirami. Aduga ahal lamansingna yanabagi matung inna Lamjingba amadi Tampha su luhongkhirami. Makhoi anidu yamna chawna mak luhongba natragasu aduki matik ingna loishinkhirami. Sunita mikubaduda wakhal khalaklammi. Nushiraba icasing asigi kumhai ase yengba nungaikhreda. Karigumba aigi phatraba wakhalsing ase hongdoklamdrabadi aigi icagi punsi kari oiramgani ai khangba ngamde. Aise khayada wakhal thenkrabana. Adubu Lamjingba se aigi icani haibada chauthokjaba phauje. Mapok khudingda nangbu aigi icha oina phangjage ko imagi Lamjingba. Wahai ase hairaga Sunita mapi adu taithoklammi aduga momon minok noklammi.